ꯈꯪꯗꯅ ꯀꯝꯗꯧꯔꯤ ꯃꯣꯅꯥꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯂꯝꯂꯒ ꯂꯥꯏꯁꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯦ ꯍꯧꯖꯤꯛꯇ ꯂꯥꯏꯖ ꯂꯣꯠꯂꯝꯕ ꯃꯥꯏꯈꯨꯝ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯔꯛꯂꯦ ꯆꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯃꯣꯅꯥꯒꯤ ꯇꯝꯄꯥꯛꯇ ꯃꯀꯣꯛꯇꯣ ꯍꯤꯞꯊꯔꯛꯂꯦ ꯌꯥꯝꯕꯨꯡ ꯂꯣꯠꯈ꯭ꯔꯦ ꯃꯣꯅꯥ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯃꯥ ꯅꯠꯇꯕ ꯀꯅꯥꯗ ꯑꯩ ꯊꯃꯣꯏꯁꯤ ꯄꯤꯕ ꯉꯝꯂꯣꯏ ꯈꯪꯅ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯊꯃꯣꯏꯁꯤꯅ ꯄꯥꯝꯗ ꯑꯩꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯨꯍꯣꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯄꯄꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯃꯥꯜꯂꯤ ꯇꯥꯃꯣꯅ ꯍꯥꯏꯕꯗꯨꯁꯨ ꯌꯥꯗꯦ ꯏꯃꯥꯅ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯌꯥꯝꯕꯨꯡꯅ ꯁꯨꯝ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯗꯤ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯁꯨ ꯌꯥꯝꯕꯨꯡ ꯂꯩꯔꯝꯗꯕ꯭ꯔꯥ ꯂꯥꯏꯖ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏ ꯂꯩꯍꯧꯗꯦ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯗ ꯍꯪꯕꯗ ꯐꯦꯃꯤꯂꯤ ꯗꯤꯅꯔ ꯑꯃ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯍꯥꯏ ꯀꯔꯝꯕ ꯍꯣꯇꯦꯜꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯉꯛꯇ꯭ꯔꯦ ꯌꯨꯝꯗ ꯂꯩꯕ ꯐꯥꯎ ꯅꯤꯡꯊꯤꯅ ꯀꯧꯅꯗꯕ ꯏꯃꯨꯡꯗꯨꯅ ꯃꯈꯣꯏ ꯈꯛꯇ ꯗꯤꯅꯔ ꯄ꯭ꯂꯥꯟ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯇꯣꯞꯄ ꯃꯤ ꯍꯥꯏꯗꯤ ꯀꯅꯥ ꯑꯣꯏꯅꯤ ꯂꯤꯟꯗꯥ ꯅꯠꯇꯅ ꯃꯥꯒ ꯎꯅꯕ ꯐꯪꯂꯕꯗꯤ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯀꯅꯤ ꯃꯣꯅꯥ ꯃꯥꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤꯕꯅꯤ ꯄꯥꯎꯗꯤ ꯁꯣꯏꯗꯅ ꯇꯥꯔꯝꯂꯅꯤ ꯏꯃꯥꯡꯗ ꯂꯦꯞꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯍꯟꯗꯕ ꯃꯥꯅ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕ ꯑꯣꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯊꯃꯣꯏ ꯀꯜꯂꯦ ꯍꯥꯏꯗꯅ ꯅꯪ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯅ ꯑꯃꯨꯔꯛ ꯎꯅꯗ꯭ꯔꯕꯁꯨ ꯑꯅꯤꯔꯛ ꯎꯅꯗ꯭ꯔꯕꯁꯨ ꯑꯍꯨꯝꯂꯛꯇꯗꯤ ꯁꯣꯏꯗꯅ ꯎꯅꯅꯤꯡꯉꯤ ꯃꯤꯀꯨꯞꯁꯤꯗ ꯅꯪꯅ ꯅꯤꯡꯍꯟꯅꯔꯗꯤ ꯄꯥꯝꯗ ꯂꯨꯍꯣꯡꯕ ꯇꯥꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯀꯞꯂꯝꯕꯗꯣ ꯂꯦꯞꯂꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯣꯅꯥꯗ ꯌꯦꯡꯂꯛꯏ ꯃꯣꯅꯥꯁꯨ ꯅꯥꯛ ꯌꯦꯠ ꯀꯅꯥ ꯂꯩ ꯍꯥꯏꯕꯒꯣ ꯐꯠ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯔꯦꯟ ꯊꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯣ ꯌꯥꯝꯕꯨꯡꯅ ꯆꯠꯇꯅ ꯀꯗꯥꯏꯗꯕꯨ ꯆꯠꯂꯝꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯁꯣꯏꯗꯅ ꯆꯠꯂꯝꯅꯤ ꯅꯪꯅ ꯇꯟꯖꯥ ꯆꯥꯗꯕꯒꯤ ꯊꯦꯡꯅꯗꯕ ꯑꯣꯏꯗꯣꯏꯅꯤ ꯀꯞꯀꯅꯨꯁꯦ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯁꯅꯥ ꯄꯥꯝꯗꯕ ꯀꯅꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯂꯟꯖꯥꯎ ꯃꯔꯛꯇ ꯍꯤꯡꯂꯕꯁꯨ ꯈꯣꯏꯗꯥꯖꯕ ꯃꯥꯒ ꯍꯤꯡꯂꯨꯆꯣ ꯌꯥꯆꯪꯂꯛꯄꯒꯤ ꯄꯄꯥ ꯍꯣꯏꯅꯦ ꯊꯕꯛ ꯆꯤꯟꯕ ꯃꯇꯝꯗꯨꯗ ꯅꯪ ꯃꯅꯤꯡꯒꯤ ꯒꯦꯠꯁꯦ ꯐꯥꯎꯔꯒ ꯆꯦꯟꯈ꯭ꯔꯣ ꯅꯪꯒꯤ ꯍꯥꯏꯕꯕꯨꯅꯦ ꯌꯥꯝꯕꯨꯡꯕ ꯐꯪꯅꯕ ꯊꯤꯌꯨ ꯅꯪꯕꯨ ꯎꯔꯗꯤ ꯃꯥ ꯋꯥꯈꯜ ꯁꯣꯏꯗꯅ ꯍꯣꯡꯂꯛꯀꯅꯤ ꯁꯅꯥ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯑꯁꯨꯛ ꯇꯥꯡꯂꯕ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯃꯥꯅ ꯇꯔꯥꯏ ꯅꯤꯡꯍꯟꯅꯕ ꯍꯧꯅꯕ꯭ꯔꯥ ꯈꯜꯂꯛꯏ ꯋꯥꯐꯝꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯣꯏꯕꯅ ꯄꯥꯈꯠꯇꯕꯁꯨ ꯉꯝꯗꯦ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯃꯣꯅꯥꯗ ꯇꯊꯛ ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯋꯥꯜꯗ ꯑꯃꯨꯛ ꯉꯥꯊꯔꯒ ꯋꯥꯔꯤ ꯇꯥꯔꯝꯕ ꯕꯣꯏꯗꯣ ꯍꯧꯖꯤꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯅꯣꯛꯂꯕꯁꯨ ꯆꯩꯅꯥꯄꯨꯔꯤ ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯇꯞꯂꯞꯅ ꯁꯣꯜꯂꯤ ꯕꯦꯁ ꯐ꯭ꯔꯦꯟꯅ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯤ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯅ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯂꯥꯟꯗꯨꯒꯤꯗꯃꯛ ꯕꯣꯏ ꯃꯩꯔꯥꯕꯕꯨ ꯎꯅꯤꯡꯂꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯩꯔꯥꯕꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯎꯅꯔꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯨꯅꯃꯛ ꯊꯧꯗꯣꯛꯂꯒ ꯊꯣꯔꯛꯂꯦ ꯆꯠꯂꯤꯕꯁꯤ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯅꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯃꯩꯔꯤꯂꯛꯇ ꯈꯪꯂꯁꯨ ꯂꯦꯞꯇꯦ ꯈꯣꯡꯊꯥꯡꯗꯤ ꯂꯨꯊꯛꯈꯤ ꯂꯝꯕꯤꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯩꯔꯣꯡꯅꯨꯡꯗ ꯁꯥꯠꯄꯤ ꯊꯝꯕꯥꯜ ꯃꯥꯕꯨꯗꯤ ꯍꯦꯛꯇꯕ ꯌꯥꯗꯦꯗꯣ ꯂꯩꯔꯥꯡꯅ ꯂꯩꯃꯟ ꯆꯜꯂꯁꯨ ꯂꯩꯍꯤꯅ ꯂꯩꯌꯣꯜ ꯂꯩ ꯀꯪꯈ꯭ꯔꯁꯨ ꯀꯦꯝꯂꯒ ꯀꯦꯟꯈ꯭ꯔꯁꯨ ꯏꯄꯥꯛꯇ ꯂꯩꯅꯥ ꯑꯃꯠꯇꯗꯤ ꯄꯥꯜꯂꯤ ꯆꯠꯂꯤꯕꯁꯤ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯃꯩꯔꯣꯡꯅꯨꯡꯗ ꯏꯔꯨꯞꯂꯨꯕ ꯃꯍꯥꯛꯅꯤ ꯊꯝꯕꯥꯜ ꯃꯥꯕꯨ ꯐꯪꯅꯕ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯂꯩꯅꯥ ꯑꯃꯠꯇ ꯄꯨꯔꯛꯂꯒ ꯂꯪꯊꯒꯦ ꯈꯜꯂꯤ ꯃꯥꯒꯤ ꯊꯃꯣꯏ ꯏꯄꯥꯛꯇ ꯎꯅ ꯍꯧꯈꯤꯕ ꯃꯇꯝ ꯉꯥꯂꯤ ꯂꯩꯔꯝꯕ ꯑꯇꯤꯌꯥꯅ ꯀꯔꯝꯅ ꯑꯃꯨꯕ ꯁꯛꯇꯝ ꯂꯥꯡꯁꯤꯟꯈꯤꯕ ꯂꯦꯞꯅ ꯂꯦꯝꯅ ꯎꯍꯧꯗꯦ ꯍꯥꯏꯕꯗꯨꯅꯤ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ ꯊꯣꯛꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯅꯣꯡꯍꯧ ꯃꯄꯩꯅ ꯑꯇꯤꯌꯥꯒꯤ ꯆꯤꯗꯥꯏꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗꯣ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯣ ꯌꯥꯝꯅ ꯀꯨꯞꯅ ꯄꯥꯔꯕꯗꯣ ꯃꯩꯔꯥꯕ ꯈꯨꯗꯛꯇ ꯁꯤꯝꯗꯨ ꯂꯧꯊꯣꯛꯂꯒ ꯊꯨꯗꯦꯛꯈ꯭ꯔꯦ ꯐꯣꯟꯗꯨ ꯄꯨꯔꯛꯂꯒ ꯗ꯭ꯔꯥꯋꯔꯒꯤ ꯀꯥ ꯑꯃꯗ ꯆꯤꯡꯊꯣꯛꯂꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯐꯣꯟꯗꯣ ꯃꯔꯛꯇꯨꯗ ꯌꯥꯎꯔꯝꯂꯤ ꯐꯣꯟ ꯑꯣꯐ ꯊꯝꯈꯤꯕꯗꯨꯗꯤ ꯀꯨꯏꯔꯦ ꯂꯥꯏꯖꯒꯤ ꯀꯣꯜ ꯃꯦꯁꯦꯖ ꯁꯣꯏꯗꯅ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ
ꯑꯗꯨꯕꯨ ꯃꯩꯔꯥꯕꯨ ꯐꯣꯟꯗ ꯂꯧꯈꯠꯂꯒ ꯑꯣꯞ ꯍꯥꯡꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯗ꯭ꯔꯥꯋꯔꯗꯨ ꯇꯞꯅ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯒ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯏꯔꯦꯟꯖꯅ ꯐꯝꯊꯔꯛꯂꯦ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞꯇꯣ ꯍꯥꯡꯂꯒ ꯃꯊꯧ ꯑꯃ ꯇꯧꯒꯦ ꯍꯣꯠꯅꯕꯗ ꯁꯞꯇ꯭ꯔ ꯑꯃꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕ ꯌꯥꯝ ꯊꯨꯅ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯅ ꯌꯦꯡꯅ ꯕ꯭ꯔꯣꯏ ꯄꯔꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯂꯝꯇꯪ ꯃꯩꯔꯥꯕꯒꯤ ꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯁꯥꯐꯨꯗꯨ ꯀꯟꯃꯟꯈꯤꯕꯅ ꯈꯨꯗꯛꯇ ꯆꯤꯝꯕꯥꯜꯗꯒꯤ ꯏ ꯈꯖꯤꯛꯇꯪ ꯊꯣꯔꯛꯂꯦ꯫ ꯃꯈꯨꯠꯇ ꯇꯞꯅ ꯅꯥꯗꯨꯅ ꯌꯦꯡꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ?" ꯕꯣꯏꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯅꯤ꯫ ꯃꯩꯔꯥꯕ ꯁꯥꯎꯒꯠꯇꯦ, ꯇꯞꯂꯞꯅ ꯍꯪꯂꯛꯏ ꯃꯣꯡꯍꯥꯗ꯫ "ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪꯅꯤ." ꯕꯣꯏ ꯌꯥꯝ ꯊꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯤ꯫ "ꯅꯪ ꯅꯩꯒꯤ ꯂꯝꯕꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯛꯈꯤꯅꯤ? ꯅꯣꯏꯒꯤ ꯑꯔꯣꯟꯕ ꯑꯩ ꯈꯪꯗꯦ. ꯀꯅꯥꯅ ꯑꯋꯥꯕ ꯅꯪꯂꯤꯕ, ꯀꯅꯥꯅ ꯅꯨꯡꯉꯥꯏꯔꯤꯕ, ꯃꯗꯣ ꯑꯩ ꯏꯊꯧ ꯅꯠꯇꯦ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯁꯅꯥ ꯈꯛꯇꯅꯤ. ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇꯅꯤ. ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ. ꯋꯥꯔꯤꯁꯤ ꯇꯞꯅ ꯁꯥꯁꯦ. ꯌꯨ ꯑꯥꯔ ꯗ꯭ꯔꯪ." ꯋꯥ ꯉꯥꯡꯕꯗ ꯋꯪ ꯄꯥꯛꯊꯣꯔꯛꯂꯤꯕ ꯌꯨꯅꯝꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯣꯏꯗꯨ ꯅꯣꯛꯂꯗꯨꯅ ꯃꯩꯔꯥꯕꯒꯤ ꯀꯣꯂꯔꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ꯫ "ꯇꯨ ꯐꯦꯁ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯩꯅ ꯀꯩꯒꯤ ꯈꯪꯂꯣꯏ? ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯔꯝꯃꯒ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯣ? ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯩꯇꯅ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯁꯅꯥꯕꯨ ꯏꯒꯅꯣꯔ ꯇꯧꯅꯕ ꯃꯔꯝ ꯂꯩꯇꯦ. ꯍꯥꯏꯌꯨ ꯃꯩꯔꯥꯕ, ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯀꯩꯅꯣ ꯅꯪꯒꯤ ꯑꯔꯣꯟꯕꯁꯦ?" ꯑꯃꯨꯛꯁꯨ ꯂꯩꯏ ꯃꯇꯧꯗꯣ, ꯃꯤꯕꯨ ꯄ꯭ꯔꯣꯛ ꯆꯥꯍꯟꯕ, ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯃꯇꯧꯗꯣ꯫ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯃꯩꯔꯥꯕ ꯇꯦꯕꯜ ꯃꯆꯤ ꯑꯃꯗ ꯂꯩꯔꯤꯕ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯂꯁꯤꯡ ꯃꯆꯦꯠ ꯑꯃ ꯂꯧꯊꯣꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯣꯟꯁꯤꯟꯈ꯭ꯔꯒ ꯍꯥꯏꯔꯛꯏ, ꯑꯁꯣꯛꯄ ꯃꯆꯤꯟꯕꯥꯜꯗꯣ ꯇꯩꯊꯣꯛꯂꯒ꯫ "ꯀꯩꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯅ ꯈꯜꯂꯣ. ꯑꯩꯒꯤ ꯃꯥꯏꯟꯁꯨ ꯔꯤꯗ ꯇꯧ ꯉꯝꯃꯤ ꯍꯥꯏꯔꯒ ꯑꯗꯨꯕꯨ ꯈꯪꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ, ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕꯤꯕ ꯇꯥꯔꯦꯗꯅ." ꯁꯤ ꯍꯥꯏꯔꯒ ꯕꯣꯏꯗ ꯅꯣꯛꯃꯤ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ? ꯁꯅꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗꯕꯒꯤ. ꯑꯥꯐꯇꯔ ꯑꯣꯜ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯑꯥꯏ ꯑꯦꯝ ꯑꯦꯡꯒꯦꯖ. ꯃꯇꯥꯡꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯊꯧꯅꯥ ꯐꯨꯗꯣꯛꯂꯗꯤ ꯂꯤꯟꯗꯥꯅ ꯑꯩꯕꯨ ꯀꯔꯤꯅ ꯈꯟꯈꯤꯅꯤ? ꯅꯪꯁꯨꯅꯤ. ꯅꯪꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯗꯨ ꯎꯔꯒ ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯕꯤ. ꯁꯅꯥꯗꯣ ꯐꯥꯖꯤꯜꯂꯨ ꯕꯣꯏ, ꯑꯩꯕꯨ ꯊꯤꯍꯜꯂꯛꯀꯅꯨ. ꯃꯩꯔꯥꯕ, ꯆꯨꯝꯅ ꯉꯥꯡꯅꯁꯤ. ꯃꯐꯝꯁꯤꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯂꯥꯛꯄꯅꯤ." ꯕꯣꯏꯅ ꯇꯞꯊꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ "ꯃꯇꯦꯡ? ꯀꯩꯒꯤ ꯃꯇꯦꯡꯅꯣ ꯍꯥꯏꯔꯤꯁꯦ? ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯝꯗꯣꯏꯁꯤꯅ ꯀꯩꯒꯤ? ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ. ꯅꯨꯡꯁꯤꯔꯒꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯗ꯭ꯔꯣ? ꯑꯩ ꯅꯪꯒꯨꯝꯕ ꯂꯨꯖꯔ ꯅꯠꯇꯦ. ꯑꯗꯨꯒ ꯉꯥꯏꯈꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯂꯤꯟꯗꯥ ꯑꯩꯈꯣꯏꯅꯤꯅ ꯍꯥꯟꯕ ꯐꯥꯎ ꯌꯥꯟ ꯂꯩ. ꯐꯦꯃꯤꯂꯤ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ." ꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯗꯨ ꯍꯦꯟꯅ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯅꯣꯛꯇꯣ ꯕꯣꯏꯗꯗꯤ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯤꯟ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯣꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯃꯩꯔꯥꯕ ꯋꯥꯜ ꯑꯗꯣꯝꯗ ꯈꯖꯤꯛꯇꯪ ꯇꯨꯡꯍꯜꯂꯒ ꯇꯨꯒꯦ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯏ ꯊꯣꯛꯂꯦ ꯆꯤꯝꯕꯥꯜꯗꯣ. ꯍꯟꯗꯛꯃꯨꯛꯇꯤ ꯕꯣꯏꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯍꯨꯝꯂꯛ ꯍꯦꯛ ꯁꯨꯔꯛꯄꯗ ꯑꯩ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯗꯕꯅꯤ ꯈꯪꯉꯨ. ꯑꯥꯏ ꯁ꯭ꯋꯦꯔ." ꯆꯪꯗꯤ ꯋꯥꯍꯩꯗꯨ ꯕꯣꯏ ꯁꯥꯎꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯆꯤꯝꯕꯥꯜꯗꯨꯅ ꯁꯅꯥꯕꯨ ꯅꯨꯡꯁꯤꯗꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯂꯕ ꯑꯥꯏ ꯋꯤꯜ ꯁꯨꯠ ꯌꯨ ꯃꯩꯔꯥꯕ. ꯑꯥꯏ ꯁ꯭ꯋꯦꯔ." ꯁꯤ ꯍꯥꯏꯔꯒ ꯇꯨꯡꯗ ꯌꯦꯞꯂꯛꯄ ꯅꯣꯡꯃꯩꯗꯣ ꯁꯠꯂꯒ ꯃꯩꯔꯥꯕꯒꯤ ꯃꯔꯥꯏꯕꯛꯇ ꯆꯞ ꯆꯥꯅ ꯅꯝꯂꯛꯏ꯫ ꯃꯤꯀꯨꯞꯁꯤꯐꯥꯎ ꯅꯨꯄꯥꯗꯣ ꯑꯉꯛꯄ ꯄꯣꯛꯇꯕꯒꯨꯝ ꯅꯣꯡꯃꯤ ꯍꯥꯏꯔꯛꯏ, ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ, "ꯁꯨꯠ ꯃꯤ, ꯑꯩ ꯁꯅꯥ ꯅꯨꯡꯁꯤꯗꯦ." ꯆꯥꯛꯄꯕꯨ ꯍꯥꯏꯕꯕꯨ ꯕꯣꯏ ꯇꯁꯦꯡꯅ ꯃꯩꯔꯥꯕꯕꯨ ꯍꯥꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯇꯁꯦꯡꯅ ꯀꯥꯞꯄꯗꯤ ꯉꯝꯂꯣꯏꯗꯕꯅ ꯅꯣꯡꯃꯩꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯊꯣꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯩꯔꯥꯕ ꯈꯨꯠꯂꯩ ꯊꯨꯅ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯒ ꯕꯣꯏꯒꯤ ꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯝꯂꯛꯏ꯫ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯅꯤꯡꯗ꯭ꯔꯗꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯛꯄꯅꯤ. ꯁꯤꯔꯁꯨ ꯅꯪꯒ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯗꯅ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯉꯣꯏ. ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯂꯩꯇꯦ. ꯅꯣꯏ ꯂꯨꯍꯣꯡꯗꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ. ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ. ꯃꯗꯨ ꯅꯣꯏꯒꯤ ꯋꯥꯔꯤꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯅꯠꯇꯦ ꯍꯥꯏꯔꯗꯤ." ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯕꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨ ꯀꯨꯏꯅ ꯆꯠꯇꯦ꯫ "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯁꯦ ꯅꯪ ꯇꯁꯦꯡꯅ ꯁꯤꯅꯤꯡꯉꯕ?" ꯕꯣꯏ ꯅꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯤꯡꯊꯣꯛꯂꯒ, "ꯍꯥꯠꯂꯣ ꯍꯥꯏꯔꯦꯗꯅ. ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯤꯈꯩ ꯑꯩ ꯆꯠꯂꯣꯏ." "ꯉꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯉꯝꯒꯅꯤ ꯈꯪꯕꯅ ꯍꯥꯏꯕꯅꯤ. ꯁꯨꯠ ꯃꯤ ꯃꯩꯔꯥꯕ, ꯀꯤꯜ ꯃꯤ."
Sahing chaba sagum tasengna thamoi pandraba mi amagum mairaba pairiba nongmai trigger do yam thuna chinglaga boigi marai baktamna khulai thuna thangalakpani aduba tanjadu damaktanini thongsin marumda lumnaga leramba nupido prabab chensilaklaga mairabagi makhuttagi nongmaido laktana kanthokibado chensilakliba misak tobada nupa ani makok chawbi kakre chat leptuna leiriba mangonda mairaba pakhana yinglei Mana yingna nupido so laiduna yinglei tarau tarau ba mitsna ani do pirang na puktok thokmaladuna yinglakpani yinglibado nushimit ingnate mabu hangoiba tukutchaba mit ingni yinglibado aduguma mit ingama laisana mabu yinglakpa haibase mairabagi achoba mai thiba amani maana changsilaga tha kaurei asana ai changsilakliba mairabana magi masa solak chunge laisa makut ani changna mairababu laktani thoklaga lauri kaurakana pap chen bana chinduna aigi ming phau pangana nang ai banu shi hai bana tra ai banu shi da bagi mayaina nang mi phau hat pangam gani khala bana tra ai banu shi hai ga da bagi sarok sira basu yare khala bana tra mairabana tumin non thaduna laiki bana boy changsilaga lai sabu khami sana adumai donuse tamding na ngangna seba ngangna roi thamoi pandab asaga ai kai su ngangna roi pumnamak aina lan bani Migi thamai khangdana nusiruba angaubi aigi iralni mana ibu nusida haiba waise khangpham thoklabada khangdabani upham thoklabada urudaba aigi iralni machin makna nuside haiba tara phau aina magi damak lepagi atra kaino makut khunamduna mapido patpatai thoklaga makha tari mairambada warongna yinglaga nang khaktagi lepkibani nang khaktagi nusiba hanjin mai thibaso Nangbu nusiban mana ikai khangna gi sanglot lauragi hingkibani lai bos nusidraba nangi thamoi dogi damang nai to mithan dalan sokdaramba ai khallu bada ithan dei kai se hangoi ba phawai adubu yambo ngasi hai banu mit sidaki pumpham sidaki nang egi famda kaisu oidrabani nungsi banatte yekna bane nangdi si haiduna makutta china pairaga purakpa Nongma mairabana lohongma numitta pirakhiba laihaudo amuktang srusu neiraga laktan langsilami kangsilaba lai oibana makum oina laimaida chaitharakle mabu amuktang warongni yinglamlaga laisa chatlagi khanna mai lerakle khongthang du chapleplaga nakanda lepliba boida hairami mabu munna yinglaga nungsiba surda dol thillaga aibu lawbalau thawai tana Leng saba kundo paringa loinana nangbu ngaiduna leramge thamoy aningi marakta arthani thoklaba pakhumni kana amagi maphamdana punsi leipun sehongna bagidama sim sari takliba pakhum kana amagi maphamdana aroiba bidaibugi lei chinglama chakhe waidu hairam laga ta thokraba lai sabu yinglaga boy matangi cha da momon noktuna yinghori Tungda lepliba mairabaso laimaida machui nehet laga hundok piramlaba machui taraba akangba laihau laina singbada tumin yenglaga lefhawi Chatki matam khongjal yangna hauki khangaude naishilaga leiringai wazaba kayabo potha handaba matam Thawai magi yeknaba punsigi namaru matamna lamsingba punsina pamda tung injaba thatpa ngamlaroinaba matam nangbuni khamnaba itik natido machana luhongba ya thorakpaduda haraurabaso angakpadi pokli adubu makhoigi di laibok phabani thuzili makai kaisu kaide sitani khaliba aroibo oikibani numit adudagi ngasi phauba Mairaba laisagi mangda utlakidre nupiduso mabu amuk ngairudre mayamna siliba luhongba siyakre adu khaktani mani yari haikiba anirak suna luhongbagi matangda kanaga so onsinaraga harau wari sade magi thokpa leiriba adubu khamba ngamdaba matamna ngaibiyo yadaba matamna puduna lakle numit ado anido amatta oinaba phirep lawba numitto Ayuk ado mai yung khuding irang langnei Yaskol so antana phaizong pumyat set laga ningthi jana sem sai
Sumangda Prabhap thoraklaga driver singduda kailaw lawi. Hai, nakhoi ready layo ko. Minute ama phawa chonthadana ichagi nakte yogadoribani. Mathwai wahanba yaba numit natene. Ngang na lekthorakpada Sude makhutai na phima pairaga nongmi leppaga leirami. Sanakya se ina pisida leijari. Ai suloi chatpadi yaraklanida. Nahan khega manana bom ongduda ngakchani school adobo mikupsida wakhal amata lamsinda nongmi lauraga ngakti hansinni. Sude chaksalak-laga mapurabagi pumyat machi amata silibado tamna semlaga makhatari. Akhoi bi maso machi sanagi luhongbase yauningi thorakki haidana yam thazadana phone torambani. Ajawbasu lakni magum hai. Ado masu mathau thadokpa yaroidaba. Bi maso exam ya tari haini yam kapkhibani. Mathau chillabadi toklasanoda. Thoibadi kamdore mabu ngarang halakpro. Madubu yumdusu ningthizana leiti. Hospital dusu ngaktang lai haine. Masu mathau atai lehamganida. Sanglagi hek laksano sangdoga toksano longmu numitta soidraga loireda. Ani du ngangnaringe get asang balambidudagi gari ama thaujalak-laga sumangda khamlari. Mama mapa ani punna adumna leirambaduda mairamba sungai. Adubu angakpa matau utta yenglamlaga changki tawi. Sude wa ngangde adubu yaskol na thali. Thoiba ngasini ne sanagi waroi poto. Nangmu ngarangdagi sattuna kaino arapa yengbirubadi phaidana. Salo ngaya potharaga loisilo. Ningthemna chana thaknaba semsano. Namitkado itkutlene potharo. Mairaba khumlamdre Prabhap changkhre manungda Sude machabu haipating yenglaga wakhala makhalawi. Somdaso punglangni numito Mendror su leizabi tharaga haithaduna lai mayam ama. Irang langningai cheraksida Robert na pau mapuraktuna hairare. Nahan makai wangang ngumdaba nupido haurai magi machin kanmido. Si phok tawdaba yadabani haibagi yaubani. Luong manumita honglaga loire kaino. Kaigi party no darobat. Noi namanabadu haijojo. Ai ngamoi kaigi engagement party no hainade. Robert matha sana laizada yingi. Nang angawbi oirasu midi celebrity ni ne. Desa lerakpanina mi matau tamsige khanbo oramasu yai. Kaishu kaidu kaino. Noi nupi ni yam pamjabi style ne. Mana tawdoise cake kakpi ringasinabido. Ai pamde ado. Hongdaba yadabada honglaga loire. Sigi mathau kem tade. Ahal mayam hainari sidi. Sida ehen bakai nege. Anidugi maraiduda Nandarasi yoksulakli. Ngayhak hek chatluraga loiredana. Adubu kayam luba thabak no sana. Maruk mayam yi mamangda nangbu puthokningdanga sinbo oramasu yai. Chatrabadi nungaigadranido. Chalo sem saba hawzaruro. Sigidine loisinba yaraba matangni. Nupa mayumgi mi hannaba hawkrabani. Upai leitaraijado chatpada tare. Nahandagi boyga supau phaunade ma phone do off tawduna leikre. Magi haibabo mayamna haibasita inba khaktani. Aningba apamba leitaba hangi lai fadibi amagum. Haina yengna matamde aduma hawkibana khangodi numit ado chindol pakna laisin-khibado. Engagement party aduso mi onthokna yammi invite tawriba. Tana thana yadraba imungi mari gimi so amatawata lakadaba numit. Yumgi thorom do loisilakpaga tanja chanana Nandras thaba imung manungi mi khuding sema saba loiragle. Nupigi mayumda amuchat, nupagi mayumda amuchat. Laiba mayamdo khoyen masa paibagumni. Party do hotel da sinkiba oibana khare diwai sangbagum tawri. Numit khara laisilakpaduda yaskol Sude rani yoshilakpado madu ubada menjor makhutlondaraga nongmi changsilakle. Yawbirakledana yambo hekta lengsin se tembem rani showbirakpa yam nungaijare. Yaskol noklaga karino da menjor angang singgi ningaisi ahal laikhoi lamjel tharene kha wangsi hekta setnarene khoide adumakni yambo aikhoi matamgum icham chamna dre makhoi aduda yambo thoibadu udi karigino handang maraksi chado yam tangna ubugum tawine. Yaskol na khumge tawbaga makhadagi poina noklaga chinsilei. Horen kra thinglaga lakke haibani babo imasi. Yaskol Sude ani do ansilaga khurumi. Yare ichasidi yaifabadu oyo. Sudegi waini mapana mayamduga wari saringe tungda Nandara soi changlakpa umbaduda boisu nokladuna adom changsilakli. Ningthizaraba mitaigi fizol setlaga inglaki duna mayam marakta yauraklibi mangonda ihan hana yengi
ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯟꯗꯔꯥꯖ ꯊꯝꯕꯥ ꯑꯅꯤꯗ ꯈꯨꯔꯨꯝꯃꯤ꯫ ꯇꯞꯅ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯇꯨꯅ ꯏꯪꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯕꯕꯥ, ꯄꯥꯕꯨꯡꯍꯣꯏ ꯃꯌꯥꯝꯁꯨ ꯂꯥꯛꯑ ꯂꯩꯔꯕꯅꯤ, ꯃꯅꯨꯡ ꯆꯪꯁꯦ꯫ ꯅꯟꯗꯔꯥꯖ ꯅꯣꯛꯃꯤ ꯕꯣꯏꯒꯤ ꯁꯥꯒꯟꯗ ꯄꯣꯞ ꯊꯥꯔꯝꯂꯒ ꯊꯕꯥꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯦ꯫ ꯂꯤꯌꯣꯁꯨ ꯕꯣꯏꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯄꯤꯅꯒ ꯈꯪꯌꯥ ꯌꯥꯝꯕꯤꯔꯛꯄꯤꯁꯤꯗ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯁꯤꯜꯂꯤꯕ ꯄꯥꯔꯇꯤꯅꯤꯅꯦ, ꯅꯁꯛꯇꯨꯒ ꯅꯪꯅ ꯇꯧ ꯁꯥꯕ ꯑꯃ꯫ ꯈꯔ ꯅꯩꯖꯔꯒꯦ ꯏꯚꯥꯏ, ꯋꯥꯔꯧꯕꯤꯅꯨ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯃꯅꯥꯁꯨ ꯊꯤꯠ ꯊꯤꯠ ꯅꯣꯛꯂꯒ ꯂꯤꯌꯣꯒꯤ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯑꯅꯤꯗꯨꯒꯤ ꯇꯨꯡ ꯏꯟꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯕꯣꯏꯅ ꯈꯨꯗꯥꯡꯗꯨ ꯈꯪꯄꯥ ꯐꯥꯔꯛꯄꯅ ꯍꯥꯜꯂꯤ꯫ ꯅꯪꯗꯤ ꯏꯅꯥꯛꯇ ꯂꯩꯗꯧ ꯅꯠꯇ꯭ꯔꯣ? ꯆꯤꯝꯕꯥꯜꯅ ꯌꯥꯕ ꯈꯛꯇꯅꯤ, ꯊꯃꯣꯏꯅꯅꯤ ꯌꯥꯅꯤꯡꯗꯕꯅ ꯕꯣꯏꯅ ꯈꯨꯗꯥꯡ ꯄꯥꯏꯔꯛꯂꯤꯕꯗꯣ ꯂꯥꯏꯖ ꯍꯩꯅꯗꯅ ꯇꯞꯅ ꯁꯠꯇꯣꯛꯏ꯫ ꯑꯩ ꯋꯥꯔꯤ, ꯃꯌꯥꯝ ꯃꯔꯛꯇ ꯐꯝꯃꯨꯒꯦ ꯇꯧꯕꯅꯤ꯫ ꯐꯣꯟꯁꯨ ꯑꯣꯞ ꯂꯩ, ꯑꯋꯥꯠ ꯑꯄꯥ ꯈꯔ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯀꯩꯝ ꯋꯥꯠꯇꯦꯗ, ꯋꯥꯠꯂꯒ ꯍꯥꯏꯔꯛꯀꯦ꯫ ꯋꯥꯍꯩꯗꯨꯗ ꯕꯣꯏꯗꯨ ꯇꯞꯅ ꯅꯣꯛꯏ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯇꯣꯉꯥꯜꯂꯤ꯫ ꯅꯣꯛꯂꯕꯁꯨ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯈꯟꯅ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯅꯠꯇꯦ, ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯌꯦꯡꯂꯤꯕ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯀꯅꯥꯕꯨꯅꯣ ꯃꯥꯅ ꯀꯤꯔꯤꯕ?